ꯑꯍꯨꯝ ꯁꯨꯕ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯥꯎꯁꯨꯝ ꯁ꯭ꯇꯣꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯄꯨ ꯃꯕꯦꯟ ꯑꯃꯁꯨꯡ ꯃꯁꯨ ꯇꯦꯅꯋꯥ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯈ꯭ꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯇꯥꯍꯧꯗ꯭ꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯅꯥꯎꯁꯨꯝ ꯁ꯭ꯇꯣꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯌꯥꯝꯅ ꯄꯥꯍꯟꯅꯤꯡꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯩꯔꯕꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯅꯨꯕ ꯑꯃꯒ ꯍꯅꯨꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯤ ꯄꯣꯡ ꯀꯅꯥꯝꯇ ꯂꯩꯖꯗꯕ ꯃꯔꯝꯅ ꯃꯕꯥꯅꯤꯅ ꯇꯦꯅꯋꯥ ꯑꯃꯕꯨ ꯃꯁꯨ ꯑꯣꯏꯅ ꯌꯣꯛꯆꯗꯨꯅ ꯉꯥꯎꯔꯣꯛ ꯉꯥꯎꯄꯣꯟꯕꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯅꯨꯕ ꯍꯅꯨꯕꯤꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯈꯤ꯫ ꯃꯄꯨ ꯃꯕꯦꯟꯅ ꯍꯟꯅꯨꯔꯛꯄꯗꯨ ꯎꯕꯗ ꯇꯦꯅꯋꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯈꯜꯂꯤ, ꯏꯄꯨ ꯏꯕꯦꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯍꯜ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯍꯥꯏꯅ ꯇꯦꯅꯋꯥ ꯑꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯤꯄꯥꯏꯔꯕ ꯇꯦꯅꯋꯥ ꯑꯗꯨ ꯆꯥꯐꯝ ꯊꯛꯐꯝꯒ ꯑꯃꯠꯇ ꯈꯪꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯃꯥꯅ ꯋꯥꯈꯜ ꯑꯃꯁꯨꯡ ꯇꯧꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯏꯄꯨ ꯏꯕꯦꯜ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯍꯥ ꯑꯣꯏꯍꯟꯕ ꯌꯥꯕ ꯍꯤꯗꯥꯛ ꯑꯃ ꯐꯪꯂꯗꯤ ꯑꯩꯒ ꯃꯣꯏꯒ ꯃꯇꯝ ꯈꯔ ꯀꯨꯏꯅꯗꯤ ꯂꯩꯃꯤꯟꯅꯕ ꯐꯪꯈꯤꯅꯤꯁꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯄꯨ ꯃꯕꯦꯜ ꯑꯗꯨꯗ ꯇꯝꯖꯔꯤ꯫ ꯃꯄꯨ ꯃꯕꯦꯟꯅꯁꯨ ꯃꯁꯨ ꯇꯦꯅꯋꯥꯅ ꯍꯥꯏꯔꯤꯕꯗꯨ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯅꯤꯡꯂꯗꯨꯅ ꯍꯣꯏ ꯐꯔꯦ, ꯏꯁꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯂꯥꯏꯕꯛ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯂꯦ꯫ ꯁꯥꯈꯞ ꯇꯣꯏꯅ ꯄꯥꯏꯔꯛꯄ ꯇꯦꯅꯋꯥ ꯑꯗꯨ ꯎꯄꯥꯟ ꯋꯥꯄꯥꯟ ꯀꯌా ꯑꯃ ꯍꯧꯕ ꯎꯃꯪ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯥꯅ ꯎꯊꯛꯇꯒꯤ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯌꯥꯝꯅ ꯂꯥꯞꯇꯕ ꯎꯈꯣꯡ ꯑꯃꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯙ꯭ꯌꯥꯟ ꯇꯧꯕ ꯎꯔꯝꯃꯤ꯫ ꯃꯥꯅ ꯂꯥꯏꯅꯤꯡꯕ ꯁꯥꯗꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯌꯥꯝ ꯅꯣꯂꯛꯄ ꯈꯣꯟꯖꯦꯜꯗ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯁꯥꯗꯨ ꯑꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯗꯨ ꯑꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨꯗ ꯎꯍꯩ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯎꯍꯩ ꯑꯁꯦ ꯍꯦꯛ ꯆꯥꯕ ꯃꯤ ꯑꯗꯨ ꯈꯨꯗꯛꯇ ꯅꯍꯥ ꯑꯣꯏꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯇꯦꯅꯋꯥ ꯑꯗꯨꯗ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕ ꯁꯥꯗꯨ ꯑꯗꯨꯕу ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯅ ꯇꯧꯃꯟ ꯈꯪꯕ ꯎꯠꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯎꯍꯩ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯂꯒ ꯄꯥꯏꯔꯛꯂꯝꯈꯤ꯫ ꯌꯥꯝ ꯊꯥꯞꯅ ꯄꯥꯏꯔꯛꯄꯒꯤ ꯋꯥꯔꯗꯨꯅ ꯇꯦꯅꯋꯥ ꯑꯗꯨ ꯎꯈꯣꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯂꯤꯉꯩꯗ ꯎꯍꯩ ꯑꯗꯨ ꯃꯈꯥꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯎꯍꯩ ꯑꯗꯨ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯂꯤꯟ ꯈꯥꯎꯔꯣ ꯑꯃꯕꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯍꯜꯂꯤ꯫ ꯃꯥꯅ ꯀꯔꯤꯅꯣꯅꯦ ꯇꯥꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯎꯍꯩ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯃꯌꯥꯅ ꯀꯛꯆꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯦꯅꯋꯥ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯎꯍꯩ ꯑꯗꯨꯕꯨ ꯂꯤꯟ ꯈꯥꯎꯔꯣ ꯑꯗꯨꯗꯒꯤ ꯃꯨꯜꯂꯒ ꯑꯃꯨꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯅ ꯃꯄꯨ ꯃꯕꯦꯟ ꯑꯗꯨꯗ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯦ꯫ ꯃꯇꯥꯡꯁꯤꯗ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤ ꯑꯗꯨꯅ ꯈꯜꯂꯛꯏ, ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯎꯍꯩ ꯑꯁꯤ ꯆꯥꯔꯨꯔꯒ ꯅꯍꯥ ꯑꯣꯏꯕꯩ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯗꯤ ꯀꯔꯤ ꯇꯧꯕ ꯍꯥꯏꯗꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯄꯣꯛꯂꯗꯨꯅ ꯃꯣꯏꯒꯤ ꯍꯨꯏ ꯑꯗꯨꯗ ꯎꯍꯩ ꯑꯗꯨꯒꯤ ꯃꯆꯦꯠ ꯑꯃ ꯄꯤꯖꯔꯝꯃꯤ꯫ ꯎꯍꯩ ꯃꯆꯦꯠꯇꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯍꯨꯏ ꯑꯗꯨ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯤꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯨꯏꯗꯨꯗ ꯄꯤꯖꯔꯤꯕ ꯁꯔꯨꯛ ꯑꯗꯨ ꯉꯁꯥꯏ ꯂꯤꯟꯗꯨꯅ ꯆꯤꯛꯈꯤꯕ ꯍꯨ ꯆꯦꯟꯕ ꯁꯔꯨꯛ ꯑꯗꯨ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨꯅꯗꯤ ꯃꯗꯨ ꯈꯪꯗꯕ ꯃꯔꯝꯅ ꯇꯦꯅꯋꯥ ꯑꯗꯨꯅ ꯃꯕꯥꯅꯤꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯅꯤ ꯈꯟꯗꯨꯅ ꯃꯁꯨ ꯇꯦꯅꯋꯥ ꯑꯗꯨ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯄꯤꯔꯦ꯫ ꯎꯍꯩ ꯑꯗꯨꯕꯨꯅ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯎꯍꯩ ꯑꯗꯨꯒꯤ ꯃꯔꯨ ꯑꯗꯨꯅ ꯑꯃꯨꯛ ꯃꯌꯣꯟ ꯆꯣꯡꯂꯛꯇꯨꯅ ꯎꯍꯩ ꯑꯅꯤ ꯄꯥꯟꯕ ꯐꯖꯔꯕ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯊꯤꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯊꯤꯅ ꯈꯟꯅꯔꯝꯃꯤ꯫ ꯈꯟꯅꯕꯗ ꯅꯠꯇꯅ ꯍꯅꯨꯕ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯐꯨꯕꯤꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯁꯨ ꯇꯦꯅꯋꯥꯅ ꯄꯨꯔꯛꯄ ꯎꯍꯩ ꯑꯗꯨ ꯆꯥꯔꯒ ꯁꯤꯖꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯎꯍꯩ ꯑꯃ ꯐꯠ ꯍꯦꯛꯂꯒ ꯆꯥꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯥꯅ ꯅꯤꯡꯉꯝꯗꯅ ꯈꯜꯂꯛꯏ, ꯏꯁꯨ ꯇꯦꯅꯋꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯥꯟꯅ ꯈꯟꯗꯨꯅ ꯍꯦꯛ ꯍꯥꯠꯇꯣꯛꯄꯤꯈꯤꯗ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯈꯪꯗꯕ ꯃꯔꯝꯅ, ꯏꯕꯦꯝꯃ, ꯅꯕꯦꯟ ꯀꯗꯥꯏꯗ ꯂꯩꯒꯦ? ꯅꯪꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ
hanglammi. Hanubiduna wari pumba lirammi. Asumna lemhauriba hai adubusu hanuba aduda pijarammi. Hanuba adu sukudakta chung phiran saraba pakhang macha ama onkhre. Mabanimak ngapu ngakadra nungbu nungaigadra tawfam khangdana leikirammi. Adubu thangnaba mikupta makoina hatokhiba mashu tenawa adubu khangning ningsinglarammi. Matam aduda hanuba aduna hanubi aduda asumna hairami. Lambida lin kharauna sikpadagi haidugi saruk amada hu chenbasu oiramba yaiko onthokna su wakan tenkre akoise isu tenawa adubu hek hatokpi hida ningamdabagi mairina hanuba hanubido lefam safang khanglamde amasung wakal leina oire amai thangda mabanimak hainare isu tenawa su leitre aduna ibanimak naha oire hairasu kanagi asada amu hinlukhini haina hairami. Masi hairaba matung numit tungaktada hanuba hanubi adu manang nakpaturen amada chongthaduna sijakre. Asumna hanuba hanubi amasung mashu tenawa makhoi ahumak mathang loina sinminakhi. Matang asida mayam wari asi loijare. Mayamna wari asibu nungaibirabadi channel asibu like subscribe tawiduna channel asibu support tawbiyo.